ꯅꯣꯏꯃꯟꯕꯒꯤ ꯐꯖꯕꯁꯤꯁꯨ ꯐꯖꯩꯗ ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯃꯥ ꯍꯧꯖꯤꯛ ꯄꯤꯛꯅꯤꯛ ꯆꯥꯕ ꯆꯠꯇꯣꯏꯅꯤ ꯃꯃꯥ ꯍꯣꯏ ꯁ꯭ꯇꯥꯐ ꯂꯣꯏꯅ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯃꯥ ꯊꯤꯟꯗꯣꯛꯑꯁꯤ ꯍꯥꯏꯒꯦ ꯑꯃ ꯕꯥꯏ ꯕꯥꯏ ꯐꯣꯇꯣ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯀꯥꯞꯄꯛꯎ ꯅꯨꯡꯁꯤꯗ꯭ꯔꯥ ꯃꯃꯥꯁꯦ ꯆꯠꯈ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯄꯥꯕꯨꯡꯒ ꯑꯩꯒ ꯗꯗꯧꯒ ꯇꯟ ꯍꯧꯔꯒ ꯆꯥꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯌꯦꯡꯉꯨꯅꯦ ꯏꯆꯦ ꯁꯨꯖꯥꯇꯥ ꯈꯨꯟꯗ꯭ꯔꯥꯛꯄꯝꯒꯤ ꯃꯇꯧ ꯇꯝꯕꯅꯦ ꯑꯗꯣ ꯌꯦꯡꯃꯤꯟꯅꯔꯁꯤ ꯍꯥꯏꯔꯛꯎ ꯄꯥꯕꯨꯡ ꯆꯤꯛꯎ ꯌꯦꯡꯒꯦ ꯃꯈꯣꯟꯗꯣ ꯇꯥꯍꯟꯒꯦꯁꯦ ꯀꯦꯇ꯭ꯔꯦꯛꯇꯣ ꯍꯥꯎꯋꯦꯕ ꯆꯤꯛꯎ ꯎꯔꯕ ꯍꯩꯕ꯭ꯔꯥ ꯍꯥꯏꯌꯨ ꯎꯔꯦꯅ ꯀꯕꯣꯛ ꯀꯩ ꯑꯣꯏꯕꯩ ꯋꯥꯔꯤ ꯃꯥꯡꯈꯔꯦ ꯐꯨꯡꯒꯥꯅ ꯃꯨꯠꯄꯗ ꯃꯌꯥꯝ ꯇꯨ ꯉꯁꯤꯒꯤ ꯆꯥꯒ ꯌꯦꯔꯨꯝꯒ ꯇꯟꯒ ꯑꯩꯒꯤ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯔꯅꯤ ꯍꯧꯖꯤꯛ ꯑꯌꯨꯛꯀꯤ ꯄꯨꯡ 8:30 ꯇꯥꯔꯦ ꯃꯅꯤꯄꯨꯔꯒꯤ ꯄꯥꯎ 8:30ꯒꯤꯁꯨ ꯂꯥꯛꯑꯦ ꯍꯧꯖꯤꯛ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛ ꯆꯥ ꯊꯛꯆꯔꯒꯦ ꯍꯥꯎꯋꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯇꯟꯁꯦ ꯈꯪꯕ꯭ꯔꯥ ꯏꯆꯦ ꯁꯨꯖꯥꯇꯥ ꯈꯨꯟꯗ꯭ꯔꯥꯛꯄꯝꯒꯤ ꯇꯟꯗꯣ ꯎꯔꯒ ꯑꯩꯅ ꯍꯧꯖꯅꯤꯡꯈꯤꯕꯅꯤ ꯑꯗꯣ ꯃꯥꯒꯤ ꯇꯟꯗꯨꯗꯤ ꯉꯧꯁꯣꯛ ꯉꯧꯔꯒ ꯐꯖꯕꯗꯣ ꯈꯪꯕ꯭ꯔꯥ ꯑꯗꯨꯒ ꯑꯩꯒꯤ ꯇꯟꯁꯤꯅ ꯄꯥꯇ꯭ꯔꯤꯛ ꯄꯥꯔꯒ ꯀꯣꯛꯇ ꯊꯥꯔꯗꯤ ꯃꯤ ꯀꯥꯏ ꯁꯤꯅꯤ ꯑꯗꯨꯒꯨꯝꯕꯒꯤ ꯈꯨꯀꯟꯗꯣ ꯑꯣꯏꯊꯣꯛꯈ꯭ꯔꯦ ꯑꯗꯩ ꯂꯥꯝꯃꯒꯁꯨ ꯄꯥꯊꯣꯛꯈ꯭ꯔꯦ ꯑꯗꯣ ꯈꯪꯗꯦ ꯇꯨ ꯑꯩ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃ ꯇꯥꯗꯦ ꯇꯨ ꯃꯈꯣꯟꯗꯤ ꯌꯦꯡꯉꯨ ꯀꯩꯅꯣ ꯄꯥꯄꯣꯔ ꯆꯥꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯣꯔꯦ ꯇꯃꯣꯏ ꯇꯟꯅ ꯄꯥꯄꯣꯔ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃ ꯇꯥꯗ꯭ꯔꯦ ꯑꯗꯣ ꯑꯩ ꯁꯤ ꯄꯞꯄ ꯆꯥꯊꯣꯛꯑꯒꯦ ꯍꯥꯕꯜ ꯃꯌꯥꯝ ꯉꯁꯤꯗꯤ ꯃꯃꯥꯁꯨ ꯂꯩꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯉꯁꯤ ꯃꯊꯦꯜꯁꯦ ꯈꯪꯕ꯭ꯔꯥ ꯀꯩ ꯇꯧꯅꯤ ꯍꯥꯏꯕꯗ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯑꯃ ꯇꯧꯔꯅꯤ ꯑꯗꯨꯒ ꯁꯣꯏꯕꯨꯝꯒ ꯑꯂꯨꯒ ꯑꯃ ꯉꯥ ꯃꯆꯥꯒ ꯊꯣꯡꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯁꯤꯡꯖꯨꯗ ꯊꯥꯛꯄꯒꯤ ꯃꯆꯜ ꯍꯦꯛꯄ ꯂꯥꯛꯏꯅꯤ ꯑꯗꯣ ꯑꯩ ꯇꯤꯜꯍꯧꯁꯦ ꯁꯤꯗ ꯈꯔ ꯍꯦꯛꯑꯦꯕꯀꯣ ꯑꯗꯨꯒꯅꯦ ꯈꯪꯕ꯭ꯔꯥ ꯑꯩꯅ ꯁꯤꯗ ꯀꯣꯕꯤ ꯊꯥꯕ ꯃꯌꯥꯝꯁꯦ ꯈꯪꯕ꯭ꯔꯥ ꯏꯆꯦ ꯅꯟꯗꯤꯇꯥꯅ ꯄꯤꯔꯛꯏꯅꯦ ꯃꯥꯁꯄ꯭ꯔꯥꯗꯒꯤ ꯌꯥꯝꯕꯨꯡꯒ ꯏꯕꯥꯅꯤ ꯅꯍꯥꯟꯃꯨꯛ ꯊꯥꯕꯗꯣ ꯑꯗꯨꯅꯦ ꯈꯪꯕ꯭ꯔꯥ ꯍꯥꯃꯦꯡꯁꯤꯅꯅꯦ ꯃꯇꯣꯟꯁꯦ ꯂꯣꯏ ꯆꯥꯊꯣꯛꯑꯝꯗꯅ ꯑꯩꯅ ꯁꯥꯎꯅꯤꯡꯗꯅꯅꯦ ꯈꯪꯕ꯭ꯔꯥ ꯇꯨ ꯁꯨꯃꯥꯏꯅ ꯁꯝꯕꯟꯁꯦ ꯈꯥꯖꯤꯜꯂꯤꯅꯦꯕꯀꯣ ꯕꯦꯔ ꯈꯥꯖꯤꯜꯂꯤꯅꯦꯕ ꯑꯩꯅ ꯁꯨꯃꯥꯏꯅ ꯎꯔꯕ ꯁꯤ ꯑꯣꯏꯗꯤ ꯍꯥꯃꯦꯡꯅ ꯆꯥꯕ ꯌꯥꯔꯔꯣꯏꯅ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯃꯇꯣꯟꯗꯣ ꯂꯣꯏ ꯆꯥꯊꯣꯛꯑꯝꯕꯗꯨꯒ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯋꯥꯏ ꯃꯇꯣꯟ ꯈꯔꯁꯨ ꯑꯩꯅ ꯂꯪꯁꯤꯜꯂꯦꯕꯀꯣ ꯑꯗꯨꯁꯨ ꯑꯃꯨꯛ ꯈꯔ ꯍꯦꯛꯑꯒ ꯁꯤꯡꯖꯨꯗ ꯇꯧꯅꯕꯒꯤ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯇꯨ ꯌꯥꯝꯗ꯭ꯔꯥ ꯁꯤ ꯑꯩꯈꯣꯏ ꯃꯤ 3 ꯆꯥꯕꯩꯗꯤ ꯂꯣꯏ ꯑꯣꯛꯑꯦꯕꯀꯣ ꯂꯣꯏꯔꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯌꯣꯡꯆꯥꯛ ꯈꯦꯠꯇ꯭ꯔꯕꯅꯤ ꯌꯦꯡꯉꯨꯅꯦ ꯈꯨꯌꯥꯝꯁꯦ ꯇꯨ ꯗꯗꯧꯅ ꯂꯩꯔꯛꯏꯅꯤ ꯉꯔꯥꯡ ꯕꯂꯥꯄꯨꯜꯗꯒꯤ ꯑꯗꯨꯗꯤ ꯑꯁꯤꯁꯦ ꯁꯤꯡꯖꯨ ꯇꯧꯔꯅꯤ ꯑꯗꯨꯒ ꯑꯂꯨꯁꯤꯃꯒ ꯑꯗꯒꯤꯗꯤ ꯁꯤ ꯁꯣꯏꯕꯨꯝꯅꯦꯕꯀꯣ ꯇꯨ ꯁꯣꯏꯕꯨꯝꯅꯦ ꯁꯣꯏꯕꯨꯝꯒ ꯁꯤꯒ ꯉꯥ ꯃꯆꯥꯒ ꯑꯃ ꯊꯣꯡꯉꯅꯤ ꯑꯗꯨꯗꯤ ꯁꯤ ꯈꯔ ꯑꯅꯧꯕꯁꯤꯡꯗꯣ ꯈꯜꯂꯒ ꯁꯤꯡꯖꯨ ꯇꯧꯕꯩ ꯇꯧꯔꯒꯦ ꯁꯤ ꯂꯩꯔꯦ ꯃꯅꯝ ꯃꯍꯥ ꯃꯌꯥꯝꯁꯤꯗꯤ ꯉꯥꯎ ꯆꯠꯂꯦ ꯁꯠ 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 ꯑꯗꯨ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯌꯣꯡꯆꯥꯛ ꯈꯦꯠꯄ ꯂꯣꯏꯔꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯁꯤꯡꯖꯨ ꯁꯨꯅꯕꯒꯤ ꯀꯨꯞꯅ ꯁꯣꯏꯕ ꯈꯣꯠꯄꯗꯨꯗꯤ ꯃꯅꯨꯡꯗ ꯑꯣꯏꯅ ꯁꯣꯏꯔꯨꯔꯒꯦꯕꯀꯣ ꯑꯗꯨꯒ ꯌꯦꯡꯃꯤꯟꯅꯔꯁꯤ
ꯃꯌꯥꯝ ꯁꯤꯗ ꯍꯧꯖꯤꯛ ꯃꯣꯔꯣꯛꯁꯦ ꯇꯛꯇꯣꯏꯅꯦꯕꯀꯣ ꯍꯦꯟꯖꯥꯡ ꯍꯥꯞꯅꯕꯒꯤ ꯂꯩꯔꯦ ꯃꯌꯥꯝ ꯇꯛꯈꯥꯏꯔ ꯄꯨꯔꯛꯑꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯣꯏꯕꯨꯝꯁꯦ ꯑꯃꯨꯛ ꯍꯧꯖꯤꯛ ꯍꯥꯞꯆꯤꯜꯂꯒꯦ ꯃꯌꯥꯝꯁꯦ ꯍꯥꯏꯐꯦꯠ ꯍꯧꯖꯤꯛ ꯃꯨꯜꯂꯛꯑꯦ ꯑꯗꯨꯅ ꯑꯂꯨꯁꯦ ꯑꯃꯨꯛ ꯍꯥꯞꯆꯤꯟꯖꯔꯒꯦ ꯃꯥꯟꯕꯤꯁꯦ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯅꯤ ꯖꯤꯔꯥ ꯆꯥꯃꯁ ꯑꯅꯤ ꯍꯥꯞꯆꯤꯜꯂꯒꯦ ꯃꯌꯥꯝ ꯑꯩ ꯃꯣꯔꯣꯛ ꯄꯥꯎꯗꯔ ꯍꯥꯞꯇ꯭ꯔꯦ ꯍꯧꯖꯤꯛ ꯑꯩ ꯁꯤ ꯉꯁꯥꯏ ꯇꯛꯈꯥꯏꯈꯤꯕꯗꯣ ꯑꯁꯤ ꯑꯣꯏꯅ ꯍꯥꯞꯆꯔꯒꯦ ꯉꯥꯏꯍꯥꯛ ꯃꯤꯛꯁ ꯇꯧꯁꯜꯂꯒꯦ ꯑꯗꯨꯒ ꯃꯈꯨꯝ ꯀꯨꯞꯄꯒ ꯉꯥꯏꯍꯥꯛ ꯊꯝꯃꯒ ꯃꯍꯤ ꯍꯥꯞꯄꯒ ꯑꯗꯨꯝ ꯌꯥꯔꯅꯤ ꯍꯥꯎꯔꯣꯏꯗ꯭ꯔꯥ ꯁꯤꯅꯤ ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛ ꯏꯁꯤꯡ ꯈꯔ ꯍꯥꯞꯆꯔꯒꯦ ꯃꯤ ꯑꯍꯨꯝꯇꯅꯤꯅ ꯌꯥꯔꯅꯤ ꯁꯤꯅ ꯁꯤ ꯈꯔ ꯁꯨꯃꯥꯏꯅ ꯊꯥꯛꯆꯜꯂꯅꯤ ꯇꯗꯥ ꯂꯣꯏꯔꯦ ꯑꯩꯒꯤ ꯍꯦꯟꯖꯥꯡ ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯊꯦꯜꯅꯤ ꯍꯥꯎꯗꯧ ꯃꯥꯟꯕ꯭ꯔꯥ ꯌꯦꯡꯉꯨꯅꯦ ꯁꯤ ꯐꯖꯅ ꯆꯥꯁꯜꯂꯦꯅ ꯑꯩꯈꯣꯏ ꯑꯍꯨꯝ ꯅꯨꯡꯁꯥꯗ ꯐꯝꯅ ꯑꯗꯨꯒ ꯐꯖꯅ ꯄꯣꯊꯥꯔꯨꯔꯦ ꯍꯧꯖꯤꯛ ꯍꯧꯒꯠꯂꯛꯑꯒ ꯑꯩ ꯏꯁꯤꯡ ꯆꯥꯏꯕ ꯈꯣꯠꯄ ꯇꯧꯗꯣꯏꯅꯤ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯩꯒꯤ ꯒꯥꯔꯗꯦꯟ ꯃꯌꯥꯝ ꯑꯩꯒꯤ ꯍꯦꯟꯖꯥꯡ ꯅꯥꯄꯤ ꯃꯌꯥꯝꯁꯤ ꯈꯔ ꯐꯖꯔꯛꯑꯕ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯒ ꯗꯗꯧ ꯄꯥꯕꯨꯡ ꯃꯣꯕꯥꯏꯜ ꯌꯦꯡꯉꯤ ꯑꯩꯁꯨ ꯆꯠꯂꯦ ꯀꯥꯗ ꯑꯩꯁꯨ ꯌꯦꯡꯉꯨꯔꯅꯤ ꯍꯥꯏ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯅꯨꯡꯊꯤꯟꯒꯤ ꯆꯥ ꯊꯛꯄꯁꯨ ꯂꯣꯏꯔꯦ ꯑꯗꯣ ꯃꯃꯥꯁꯨ ꯂꯥꯛꯇ꯭ꯔꯤ ꯃꯣꯏꯒꯤ ꯄꯤꯛꯅꯤꯛ ꯆꯥꯕ ꯃꯐꯝꯗꯣ ꯈꯤꯇꯪ ꯊꯥꯞꯄꯦꯕꯀꯣ ꯀꯂꯥꯏꯟꯗꯅꯤ ꯑꯗꯨꯅ ꯗꯗꯧꯒ ꯄꯥꯕꯨꯡꯒꯗꯤ ꯃꯥꯏꯒꯤ ꯃꯣꯕꯥꯏꯜ ꯌꯦꯡꯉ ꯂꯩꯅꯍꯧꯔꯤ ꯑꯩꯁꯨ ꯏꯊꯟꯇ ꯇꯜꯂꯦ ꯆꯥꯛꯁꯨ ꯃꯌꯥꯝ ꯋꯥꯠꯂꯤꯅ ꯊꯣꯡꯒꯗꯕꯀꯣ ꯍꯧꯖꯤꯛ ꯆꯥꯅꯤꯡꯗ꯭ꯔꯤ ꯑꯗꯨꯅ ꯃꯃꯥ ꯂꯥꯛꯄ ꯑꯣꯏꯅ ꯑꯩꯁꯨ ꯃꯣꯕꯥꯏꯜ ꯌꯦꯡꯉꯒ ꯐꯖꯅ ꯇꯨꯝꯃꯒ ꯂꯩꯊꯣꯛꯑꯒꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯁꯤ ꯍꯥꯏꯔꯒ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕꯤꯕ ꯇꯥꯔꯒꯗꯤ ꯃꯌꯥꯝꯅ ꯂꯥꯏꯛ ꯁꯤꯌꯔ ꯑꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯊꯝꯖꯔꯤ